खुरुमजरी इमेज टीवी मीडियम ताबीरबसिंगबु मेने नोंगाइथेमना तराम ओक्सरी ngasi nungtilgi pau pizari aranba pau ama irubagi damak paumi singbu wahang pauhang tawbagi matam pidana phaba punbagi thabak satharliba asi paumi singna pangan sonbana thengnaba ngamde haina All Manipur Working Journalist Union amzugi president Bizoi Kaksing tabamna haikre wafam asing asi Democratic Students Alliance of Manipur Desam na sinduna kwakethel thokchom laikai da leiba Desam gi head office da meet the media fraternity haiba haina mingthonba paumi singi achumba paudamgi khudina tunglamsat ki mayon lebla sanu haiba thimda pangthokhiba khana neinabagi thauram amada pangthokhibani khana neinabagi thauram aduda All Manipur Working Journalist Union amzugi president Bizoi Kaksing tabam amadi Democratic Students Alliance of Manipur Desam gi president Laisang Them Lamyan Maitaina presidium members oina saruk yakhi Bizoi Kaksing tabam na hai Manipur haiba leibak asi amukhanna hogat kangkhat pangamdana machet tahannabagi mawong ama lakli kanglup furup ki khenaba thamdana lamdam asigi mioi ngaktani haina sauthok charamba adu hojikti isagi lamdamda lanjenaduna hingli irebak iramdam asi aikoina ngaktaba yade aikoisu lamdam asigi mioi amani haibasi media gi lamda thabak tawriba mioi sing amadi tongan profession da thabak tawbiriba punamakna aikoi irebak iramdam masak khangadabani EGI gi fact finding team ama Tharakuna Manipur gi media bu Maitai gi media ni haidi EGI asi authority leiba body amanate Manipur gi apunbagi saktam thugaina bo khonabada India laingak na sahi kaya changna khonarakliba asida karamba matamda amuk punsin bayagani haiba asi maihorol khunai na khanthaminaba changi paumi singi maraktasu asoiba yawdaba nate adugumba asoiba sing aduda hek khudong chaba loba kaya su yawri haina bizoina fongdokhi Tatra naharol sing manuna kogi naharol sing sina wakal khantaba kogi apunmagi wakalong sagat inaba koi miyeng manani yengba duga koi gi oiba politics am lamnam jigi politics am koi na bharat ki phiwanu datil likhra matung dagidi mapan gi rajniti de koi singaw dun lere mapan gi rajniti lalon mjingi kuthanga koi singaw dun lakhi base hogi base yakhai ko sujane Indiana Bharat Manipur Bharat ki happy one the thing ki la aduna machine shuna ko hona bada ekoi kang phurup se sa mase thugai de ko to lingje manaba harba ekoi Manipuri ni ekoi single bang Manipur ki praja ni miyam ne habdu ki apun ma wakhan apun satam do ko kai ko khlo ma aduna ekoi India lenga ki makha da pulur ga su ekoi apunba Manipuri khunai bu konjan ba ya ba policy Bharat sarkar na to vida maset makai bi policy ade handona tam na khadotna ekoi gi miyam gi wakhalon sa asingi ekoi di tam gi mini ekoi di chingi mini haina ekoi tongan na divide to gi basa ekoi sahi yakai chura Nakalama romda Desam gi president Laisang Them Lamyan bana hai Manipur da furup amagi tunglamsat lepkadaba mawongda lan ama hojik satharingai manung asida Desam na su tunglamsat kidamak asigumba lan asida saruk yaduna lakli matung tarpasingda su yakhigani loinana amjuda president mangarak oiramlaba wangkhem sa samjaibu police ki custody da thamliba asi athuba matamda thadokpiu media singa thengkhang kaya da tongan ba saitheng aduna lakli media singna kolongi matengna lamdam asigi miyambu kathokpaga loinana asumba mayon amada puraknaba khonabada su achouba thodang ama lori thawai khubakta haplaga khonariba sing asibu anoba sahi lakpada lamdam asida ngaihak ki oiba tangdu leitabagi warep nattaba tunglamsat ki khanduna lengdana leiragadaba warep ama lominasi haina su phongdokhi asigu mayamna thak wanglaba lobiriba thodang sing kathok patana mang tharakanda thawai khubakta haplaga lobiriba thodang sing asi khoi desamna masi ikai kumna phom thoi masi ikai kumna gadabani haina khanjaraga aikoi pikpa chawba thidana sahi khudingi yamna puning nusiba matang haiba tare sahi loirakpa numit khudingi aikoi desamna saphung jarakpadagi media person singi madugi importance makhoi kathokpatubu singtha jabagi thoramadu ngasi aikoi pangthok chari ado ngasi gi numit asida su lobiriba thodang khudimak tu su aikoina
ꯁꯤꯡꯊꯥꯖꯩ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯀꯣꯛ ꯂꯣꯟꯖꯩ ꯍꯥꯏꯕ ꯋꯥꯐꯝ Khetrigaon awang lekai da leiba Princeton International School da gi premises ta ngasi nongalamdai da sakhangdaba singna hand grenade ama thamlamle hand grenade ni singnawa pot ama leire haiduna Khetri awang lekai da leiba MD Kulakpa Altaf Ali sahi kuntrahumdoi apokpa MD Abdul Matlib na Porompat Police ki OC da pawama pirakpadagi police station asigi team ama laktuna asoi angam thokhandana bangak senki Imphal East District ki Manung Sanba Khetrigaon awang lekai da leiba Princeton International School da ngasi nongalamdai pung ahum lom tarakpa matamda masak khangdaba singna bom thamjinduna aki akhang pirakpagi thawongbu yaningdaba phongdokladuna school adugi mahairoi amadi teaching staff sing na school gate mamangda wakat mifam phamkhre wakan mifam aduga mari leinana school adugi teaching staff sing Rosbina Thoksomna phongdorakpada tungi yumbi oirakadoriba mahiroi singi asengba mafam ama oiriba mahiloi sang singda bom thamjinduna mahiroi amadi oja singda aki akhang pirakpagi thawong asi akanba mawongda condemn tawi kathokpa amaga loinana afaba khunai ama semnaba honabada maru oina mahiroi sing ningthina lairik laisu heihandaba yade haiba wakhalonda kanna honari ngai sairak asida mioi baki wakhal khanba ngamdaba mioi kharana mahiloi sang singda bom thamjinbagi sanabi asi matungda amuk na tawbiganu hoji school asida lakadoriba class 10 amadi 12 thagadaba mahiroi kaya school asida thamduna afaba mahiroi ama puthongnaba kanna honaduna lakli haina su Rosibina na phongdokhi thamjalamase taseng yam yajaning je strongly condemn tawjari school asigi founder shina khoigi kathokpam ga loina na mayam gi damakta sugyamna wana hona jariba sida haidi ke hainu no miwi bagi wakhan chendaba mi khoi kharana smaina bom thamjamiram je taseng yajaning de abdi hojik chen amasung tuyep tha bagi angang sing yam kana de preparation tawringai timing asida asigum mathodo ase thoan bi thoam se khoi taseng yajaning de aduna matung da sigum se amona thoan bigano haibadi khoi school asina tholei base founder sing tholei base adi school si mayam gi damakta loina na kathok na bagi damakta loina na thokjarakpani leita laira mayam gi damakta khallaga aduna sigum gi keno je thoan matung da amona thoan bigano strongly condemn tawjari kana Library and Information Center Kaksingi Special Sunday gi Samri Humdrama Thoi Suba Edition ngasi December Kuntrama Thoi gi ayu pung 8 tagina pung 8 makhai fawda pangthokre ngasi gi session da University of Delhi gi Department of Physics and Astrophysics da laidiba Professor Sogaizam Somarendro Singh na wangangki Kaksing Wairi Junior School dagi horaklaga Kaksing High School da metric pass tawkiba aduga Kha Manipur College Kaksing da PU Science loiraga mathang satkiduna University of Delhi da oja oirakibagi sanglaba journey thengnakiba awaba kaya maithiba kaya thodok kaya gi nungairaba paudam kaya na angangsingda asoba inspiration ama piki oja Somorendro na angangsingbu afaba academician ama oirakadaga aduga tungi mirol da afaba mioi amamam oiraknaba honaba lep kanu haina pautak piki Bisnupur District Police ki Additional SP Operations na lusingba combined team amana Dampi Singsangi Singkhong Gelbung amadi Salan Konjil Singsang da tainabada thi humbagi thabak chathabada khusu khulai kaya fagatpa ngamkhre ngasi IGP Zone 2 DIG Range 1 gi pautak makha da chathakiba operation aduda OC CDO Bisnupur Kumbi Police ki team Mahar Regiment ki kalam ani yauna chathakiba operation adu ayu pung 9 makhairom tabadagi hauki aduga ayu pung 10 ga minute 15 rom tabada loisinki ngasi fagatkiba khusukulai sing adudi magazine ga loinaba MI6 US made rifle ama magazine ga loinaba country made 9mm pistol ama HE hand grenade tramathoi tube launcher mapan ballistic cartridge mari amadi 5.56 mm gi maru nipani Phagat kiba khusukulai sing makha taba investigation chathanaba Kumbi police station da sinnakre hairi Union Home Minister na ngasi Jammu and Kashmir da base tawba Tehrik-e-Insaaf Unlawful Activities Prevention Act 1967 gi makhada
आईना यादव संस्थान अमनी हाइना लौथोखरे होम मिनिस्टर अमित शाह ना हाइकिबदा टेरिक ई हरियर संस्थान असी जम्मू एंड काश्मीर बु इंडिया दगी तोखाइना तादुना इस्लामिक ना लेंगाकपा अमा ओइनबा थबक थौरम सिंगदा यामना चावना इन्वॉल्व तवी अमदी ग्रुप असिना एंटी इंडिया की प्रोपेगेंडा संदोक्तुना जम्मू एंड काश्मीर दा टेरर एक्टिविटी कयासु सथै हाइखी मतंग सिदा ngasi nungtil gi paw pizaba loizare इमेज टीवी मीडियम ताबी रुबसिंग बु अमुका हन खुरमजरे।